Kurumjari Norris Window Chibina Sandok Chariba Nungtagi Palming Tabiri Bapumnamapu Ahana Makada Taram Nokchari Nasim Fa the Fonkiba Marueba Pouches Sinda Marueba Pouches singing Manunda Maruba Pouche Oriba Huyalan Pau Amadi Naharo Thodangi editor Ayabalo Jaraga Pouches of Fonkiba Marueba Pausing Patucheri Ahanbada local news Assembly dissolved Toba Natraga government Lehenba Amit Sahagi Kutta Legedori Kukigi Eminatara Amadi Makogi CSOs Singuhatida Amit Sahana Kaukri Mamang Chahigi February Mapanda Matam Adugi Chief Minister N. Virena CM Gifamdagi resign Hecto Kibaga Ikan Kanadana February Taraga Humdoi Bharat Lengagna Manipur Assembly Bu suspended animation Thambaga Loinena President Rule Gilengak Ama State Asidale Helakiba Chahi Ama Mapung Faraka Doraba Asi Assembly dissolved Tauduna Makhatana President Rule Gilengak Sangthagadauribra Natraga Anoba Luchingba Ama Khanduna Popular Government Ama Lakadauribra Haibadu Home Minister Amit Sahagi Kutta Laikri Manipur talked about political crisis asigi matangda tangdangba warem ama lagunaba separate administration ki demand tawriba kuki MLA amadi makhoigi CSO sing Guwahati da lakanaba Home Minister Amit Sahana akanba instruction pirakri State asida thamliba President Rule Lengak Loshilaga Anoba Popular Government ama lehananaba Bharat Lengakna yamna kanna hotnaragashu kuki khulai paiba singna kihalakpadagi kuki MLA tarana wahi amata fawba phongdokpa ngamjadana leiramba adu center ga suspension of operation tawnariba KNO amadi UPF ki kangbuna anoba lengak lakpada kuki MLA tarasu yawnganabagi ayaba Home Ministry da pirambadagi Bharat Lengakna anoba government ama semnaba thorang torokpani Adubunan su group oriba UKNA na lengak semada kuki MLA tara yawba yaroi haina amukan hanna ki halakri Pomnamak asi oiduna shu Bharat Lengakna paikhalakpa khuzil thorang amagi matung inna Union Home Minister Amit Saha tha asigi kungini panda mikhalga mari leinena lakadoriba asida kuki MLA taraga unaduna lengak semada yawngana ba wafam khanagadori Amit Saha gi khongchet asida kuki singi civil society ga unaduna Manipurda ingtappa hanjilaknaba amadi anoba lengak semada mateng panganaba wari sanagadori Hiramasigi matangda Pouche asina kuki singi MLA amaga wari sanabada tha asigi kungani panda Union Home Minister Amit Sahana MLA tara kaurakle haibasi ajumbani soidana Amit Sahaga unaragani masida kuki jo singi oiba civil society organization singsu saruk yagani State asida anoba lengak ama lehanba amadi ing tappa Manipur ama ohenaba haibasi kuki MLA singisu apambani adubu nan shu group amana kuki MLA singda lengak semada saruk yaba yaroi haina ki halakpadi lei kariguma Union Home Minister na hariba wafa masida yahodaba taragadi kuki singi oinashu kudong thiba kharadi mayuk nagani haina phongdokki
pamba furup nate thokliba lan asidi kuki singna thohanbani Mitay furup ti lan pamde ngasi thokliba lan asidi kuki singna thohanbani miyamna thado furupu kuki furup ni haiba matam sangna namshin birami adubu thado furup ti chahi lising aniga puwari leiraklaba lamdam asigi yalhaumini furup asina kanagumba kanglup furup amatagi mayokta laikidri lamdam asida handak thokliba lan asidasu mitay furupta sogatpa furup amani haina thadau inpi manipurgi general secretary Michael Lamjathangna phongdokri wafamasi ichamna senduna yumnang khunauda handak manipurda thokliba lan asigi waroshin ama purakna ba hotnabada achauba thodang laukiba thadau furupki miyoising taramna okpagi thoramda phongdokhibani Thauram aduga mari leinena Michael Lamjathangna makhatana phongdokhibada thadau furup asi mamangda khongsai haina khangnaramba furup aduni furup asi bukuki ni haina he pakthopi ba tobiganu manipura thokliba thohaningdaba thodok asina yum kaya mang takhankre michom kaya sian kre kaya amana asok apanang hankre lan asidi kuki singa thohan bani mitei furupti lan ngakthoktuna mapalamdagi narolda mito pushilakpa thingduna hana khunda leitadna leiraklaba yalhomi sing punna hingminasi haiba ngakhaktani Haukiba numit kharani gi mamangda kuki militant singna minungshi leitana hatuk pikraba mitei macha risikantana kuki furupta onjarage haiduna mitei gi mingdagi kuki gi mingda maming olaba fauba minungshi leitana hatuk piba asima khwaidiki tawhaidaba thabak amani haina phongdokhi National News amok pathokchari Vote thadaba haibasi khwaidagi lamjaningai oiba thabak amani Prime Minister Narendra Modi Laibak asigi Prime Minister Narendra Modi na ngasi laibak sinmathungna National Voters Day pangthopaga loinena school amasung college mahiroi singda ahanba oina vote thadagadoriba singbu vote thadaba haibasi khwaidagi lamjaningai oiraba amadi responsibility leiba thabak oi haine phongdokri My Bharat Volunteers amasung naha oriba shingda National Voters Day ga mari leinana ikhiba cherol amada Modina Education Institution singna thoram asibu sakhangduna mapungfana palan toba amadi naha singbu India gi democracy mapangal kanhanabagi damakta mayek sengna saruk yahanbagi thodang lawgadabani haiki Cherol aduda Modina naha sing aduda yaifa pauzil pibada natana makhoigi imung manung amadi khangna chanaba singbu National Voters Day nimita nahona na ningsingduna India gi democracy bu mapangal kanhanabagi damak makhoina samna amadi mari leinaba asi yamna laibak fabani haiki laibak asina malingi khwaidigi chawba democracy oibada natana democracy gi su hawrafam oiribani laibak asida hanadagi hauna hiramamada mari yenaba amasung wahanthok puthokminabagi kanglon asi chanaduna laklibani Kumjalising aniga kunga tarukna India gi chahi hundraga mangarak shubagi ahanba mikhal pangthokkiba numit adu ningsingli ahanba mikhal asida India da kumjalising amaga chamapanga yankhai mathoi amasung lising amaga chamapan yankhai ni thoi gi marakta pangthokki voter ama oiba asi democracy gi oina khwadigi laibak faba amadi responsibility loba ngamba adubuni India gi tunglam chatta democracy asi mapung faba amadi hanadagi hena mapangal leinanabagi damakta vote thadabagi khudungchaba asi manghangumsi hairi Kutsada muk machu taiduna mikhal numita vote hadarubagi praman uliba miyoi aduna democracy lairi maram chana vote piribani haina chawthok jagadabani maru oina ihan hanba vote hadagadaba naha singda laibak amabu semdokpa ngamba pangal adu bakhoida lairibani haibadu kawridabani January 15 asibu imung manung yumlon kaironaba school amasung college Singda National Voters Day pangthoktuna naha oriba miyoi sing makhoigi vote thadabagi right adu mafam matam chana sizinaduna harawta yamna phongdokadabani haina phongdokhi Joy Sankarna USA gi lawmaker sing unakre security amasung economy gi matangda wari shanakre
India ki External Affairs Minister Dr. Subramaniam Jaishankar na USA ki Congressional Delegation miyoi ahunga loinana wari sanaduna laibak anigi security amasung economy ki matangda khananai nakri. India da laiba US ki Ambassador Sergio Gorsu wari sanaba aduda saru yaki. Hojik India amasung USA laibak anigi marakta laiba lalon itiki unkhatnaba asigi marakta US ki lawmaker ahum aduna India da laktuna wari shanakibani. Ambassador Sajiona Fongdokibada wari sanaba adu yamna mahi yanaki maruoina bilateral partnership ki matangda henama pangal leinabagi wafam yauki security trade amasung critical technology ki lamda hana leiramba fibamdagi henamara jasinabagi wafam fongdoknaki hairi US Congressional Delegation adu Jimmy Petronis Mike Roser amasung Adam Smith na mahut senduna lakibani Makoigi Kongchat asi India amasung US na bilateral trade ki oiba hiramda makhatana khumang chawshinanaba yamna kanna hotnaringai oiki. India ki External Affairs Minister Jaishankar na mahaki social media post irakpa warol amada delegation aduda wari sanakiba adu yamna mapumfaki India amasung US ki maraki oiba wari kaya Indo-Pacific ki matang amashu Ukraine ki conflict ki matang su khananai nakhi hairi. US ki Congress members singi maikaidigi laktuna wari sanaba asi India ki oina yamna kanaba amadi laibak anigi marida maruoiba mayol kaya piba ngamba oiri hairi. India amasung US ki marida mafum madugi President Donald Trump na India ki potlam sing USA da yorpa matamda chada yankhai ki tarif thangkiba adu hana leirambadagi fibam sokchalakhibani. International news pathuk churi. China ga anoba trade deal yanakraba matungda Canada gi mathakta Trump na chada chamagi tarif ki warning pikri. USA gi President Donald Trump na ngarang yumlo na ba laibak ama oiriba Canada dagi pushilakpa potlam khudimak chada chamagi tarif thamgani haina warning pikri. Karigumba Canada na China ga nauna yanakiba lalon itiki oiba deal adu bakha chatharabadi thabak oina pangthoklagani hairi. Canada dagi Prime Minister Mark Carney na US ki President Donald Trump ki maikaidagi hojik leiriba malengi oiba fiba masi anoba mayol ama puraknaba silli haina maral shiba leikrabani. Trump na mahaki social media post irakpa warol amada Mark Carney na Canada bu China gi potlam thadafam oinaba silli madudagi USA da yoholakadoribani hairiba khongthang asi mahakna lana laurakpani haina thamki. Trump na haukiba chahi asida trade ki oiba lan ama tongan ba malemgi leibak singda chatharakibani madugi manungda yumlo naba Canada su yauri adubu chatliba tha asida Canada na China ga anoba lalon itiki oiba yanaba ama puraktuna China gi electric vehicles sing Canada da yoshilakpa matamda tarif hanthaba aduga Canada da gi farm gi pothok sing China da yoba matamda tax yamna lohandaba haina yanakibani Mamangdadi Trump na Mark Carney khongthang adubu afabani haina fongduklamlaga hojikna chada chamagi tarif thamnanaba warip lawrki khongthang asi handakta Greenland gi chayet nariba khongthang asida Mark Carney na laingak singi makhada nonjagada banate Canada na hingliba asi US ki maramda natti haina fongdukpa leiki masigi mathakta Gaza gi matangda Board of Peace sembagi members sing invite tawbagi matangda su Canada gi Mike Carney bu hana lista yarumlaga kona thangda amuk maming lokthokibani Ningsing bayabadi Trump na President oina nau thau puraklaba matungda Canada leibak pusu US ki makhada leinaba wafam fongdokpa leikrabani Trump na mahaki social media network da USA gi anoba map da Canada Venezuela Greenland amasung Cuba bu makhoi gi territory ni haina mark tawribani loinana Canada gi Prime Minister Mark Carney bu khatnaba hobagi mawongda USA gi state amagi mawongda lauraga Governor Mark Carney haina sizinaba fawba yauki Akanba nong amasung un tabana maram oiduna Afghanistan da miyoi humfuga mathoi sikre chama hena sokli haukiba numit humni asida Afghanistan gi mafam ayambada akanba un taba amadi nong chubana maram oiduna miyoi humfuga mathoi sikre loinana chamaga tararom henbana asok apandangkre haina leibak adugi Disaster Management Authority gi maikadegi fongdorakli
Disaster Management Authority Wangangloi Yusuf Hamad na Fongdorpada Afghanistan gi province Kuntraga Marida Leiba Yum Chamri ga Yamkai Nipan Hena Sokapananki Loinana Sasan Kayama Sushian ki Hairi. Hauzik Fangliba Sibagit Masingasi Makata na Hengalapasu Yari Haina Fongdorakli Afghanistan Leibak Asi Aingasagi Kwadi Wangba Amasung Nembagi Tauduna Yamna Chaiting Piribalam Amani Adumaktada ka hena untaba amasung nongkana chuba maramna khanghaudana ichau thorakpadagi asi anagi thaudok asi thoklibani ningsingba yabadi kumja lising aniga kunga marida nongju tha ngai hawbada ngai ringaida first flood thoklokpadagi miwai chahumlom siba leikrabani natural disaster na piba chaitheng asi khakta natana chahi kaya kanglup masel hana shunabagi thaudokna leibak aduda economy gi oiba hiram kayada sothana leiri omang yan thatpasu achauba aingasagi khul Khal Tugaiduna Maruina Ichaw Amadi Sabagi Chang Hengathali Loinana Ingbagi Matamdasu Ka Hena Ingbagi Fibam Amalak Libani Afghanistan gi Manung Hanjinba Mafam Singda Yum Singadu Ayamba Laikom Takatlaga Saba Maramna Akanba Untarakpa Amadi Ising Achaw Thorakpa Matamda Kanba Ngambagi Khudung Chaba Yamna Leitabani Amaromda Laibak Adugi Nongpok Thangba Province Sing Asisu Akanba Mawongda Yuha Hakraba Matungda Hanagi Fibamda Hanjina Bahonabada Achawba Awaba Ama Mayuk Nadibani Aroibada Hindu gi miyoi ama tumlingaida mai thaduna hatkri hektabada kiningai oiba thodok ama oina Bangladesh ki Narsingida leiba garage amada senmi oiba Bangladeshi Hindu gi miyoi ama tumningai mai thaduna hatkri hairi Chanchal Chandra Vomik koba masagi chahi kungahumdoi shuraba Hindu naha adu haukiba irai nimita tumduna leiringaida sakhangdaba singna mahanga tumliba garage adu mai thaduna hatkibani hairi Sakhangdaba miyoishing aduna mahanga tumliba garage adu satar adu thingjilaba matungda petrol haizinduna mai thakibani hairi imung manungi miyoishing na mihat adu bu yaningdabu fongdokpaga loinana hana thorang tawraga chathaba mihani haina fongdokhi leikidraba Chanchal naduna leiriba mama miyamga mimanadraba mayamba ama amasung manaw nupa ama leibaga loinana mahakki mapana leikidraba matungda Mahangna imung adu senaduna lakpaga loinana mahakna fanglakpa paisa singna imung manung adu thaglibani hairi garage adu da haukiba chahi taruklom thabak shuduna leirakibani mafam adugi miyam amasung garage mapuna fongdokhibada leikidraba Chanchal yamna chamba amasung mabukchil sengba mioi ama oibada natana kana mataga yeknaba thamdaba mioi ni mahakki imung manung amasung akoibada leiriba miyam singna mihat adu lighting laishonga mari leinana chatharambo oirangani haina thajanari Mamang da Sulaibak aduda mashin yamjadaba Hindu furuki mioi kaya tamthina hatokiba amasung fubi chaibibagi thaudo kaya thokibaga loinana hanagi Prime Minister Sheikh Hasina gi lengak tukraba matungda Hindu singi mathakta leptana miwat minai kaya chathaduna lagli Northeast Window TV na sandokchariba nungthili pau pathokchaba matang asida loshinjari migeng tabiriba pumna mapu amuka suhana khurumjari